Instagram server down tꯧꯈ꯭ꯔꯦ ꯑꯝꯐꯥꯎ login ꯑꯝꯐꯥꯎ ꯌꯥꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯁꯤ ꯋꯥꯔꯜꯗꯋꯥꯏꯗꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯣꯒꯤꯟ ꯌꯥꯗ꯭ꯔꯤꯀꯣ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯦ ꯑꯩꯗꯤ ꯍꯦꯛ ꯇꯧꯈ꯭ꯔꯕ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯨꯔꯦ ꯑꯗꯨꯗꯨꯒ ꯔꯤꯀꯣꯚꯔ ꯇꯧꯅꯕ ꯍꯣꯠꯅꯔꯨꯔꯦ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯁꯔꯚꯔ ꯗꯥꯎꯟ ꯇꯧꯈꯤꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯍꯧꯖꯤꯛ ꯁꯔꯚꯔ ꯗꯥꯎꯟ ꯇꯧꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯩ ꯀꯩꯒꯤꯅꯣ ꯊꯣꯛꯂꯛꯏ ꯃꯌꯥꯝꯁꯤꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯒꯤ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯁꯔꯚꯔ ꯗꯥꯎꯟ ꯇꯧꯈ꯭ꯔꯦ ꯂꯣꯒꯤꯟ ꯑꯃꯐꯥꯎ ꯌꯥꯈꯤꯗ꯭ꯔꯦ ꯍꯦꯛ ꯇꯧꯈꯤꯕꯒꯤ ꯑꯇꯩꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯐꯥꯎ ꯅꯠꯇꯦ ꯃꯁꯤ ꯐꯦꯁꯕꯨꯛꯀꯤ ꯃꯦꯟꯇꯦꯅꯦꯟꯁꯀꯤ ꯑꯣꯏꯅ ꯁꯔꯚꯔ ꯗꯥꯎꯟ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅ ꯐꯦꯁꯕꯨꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯃꯦꯇꯥꯚꯔꯁ ꯀꯝꯄꯅꯤꯗꯒꯤ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯏ ꯍꯤꯟꯗꯨꯁꯇꯥꯟ ꯇꯥꯏꯝꯁꯇ ꯍꯧꯖꯤꯛ 21 minutes agoꯗ ꯊꯥꯒꯠꯂꯛꯄ ꯏꯟꯐꯣꯔꯃꯦꯁꯟꯅꯤ ꯃꯁꯤ ꯅꯨꯡꯁꯤꯠ ꯁꯃꯤꯔ ꯑꯩꯁꯨ ꯌꯥꯗ꯭ꯔꯦꯅꯦ ꯁꯦꯝꯒꯗꯤ ꯀꯟꯅ ꯂꯥꯛꯅꯔꯨꯔꯦ ꯃꯔꯣꯗꯩ ꯍꯧꯖꯤꯛ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯨꯔꯦ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯌꯥꯈꯤꯗ꯭ꯔꯦꯅ ꯑꯗꯨꯒ ꯁꯤꯗ ꯃꯌꯥꯝꯅ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯃꯌꯥꯝ ꯅꯩꯅꯗꯅ ꯂꯩꯔꯝꯃꯦ ꯐꯦꯁꯕꯨꯛ ꯌꯥꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯑꯗꯣ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯁꯤ ꯐꯦꯁꯕꯨꯛꯀꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦꯅ ꯍꯥꯏ ꯌꯥꯝ ꯊꯨꯅ ꯐꯤꯛꯁ ꯇꯧꯔꯛꯀꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦꯅ ꯍꯥꯏꯕꯤꯔꯛꯏ ꯐꯦꯁꯕꯨꯛ ꯃꯦꯇꯥꯚꯔꯁ ꯀꯝꯄꯅꯤꯗꯩ ꯁꯤꯅ ꯂꯦꯇꯦꯁ ꯑꯣꯏꯕ ꯑꯞꯗꯦꯠꯅꯤ ꯑꯣꯅꯔꯦ Instagram, Facebook down. Globally, users urged to log in again. Minto suare. Aduga breaking news yam lae. Facebook, Instagram down. Meta on her social media platforms faces massive. Masi amtang yang minase. मैम कई स्वाभी गन मसी फेसबुक कंपनी की मेटावर्स कंपनी होय प्रॉब्लम ने मसे हौजिक फोदी लॉगिन यादे अकाउंट नंबर होगा इंस्टाग्राम की यादे फेसबुक की यादे
FB ꯀꯃꯦꯟꯗ ꯉꯥꯎꯖꯕꯁꯤꯡꯗꯨꯗꯤ ꯀꯝꯗꯧꯕ꯭ꯔꯣ? ꯍꯧꯖꯤꯛ ꯌꯥꯝ ꯉꯥꯎꯅꯔꯝꯒꯅꯤ꯫ ꯈꯪꯗꯕ ꯀꯥꯡꯕꯨꯗꯤ ꯐꯦꯁꯕꯨꯛ ꯑꯃꯐꯥꯎ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯩꯉꯣꯟꯗꯁꯨ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ, ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯑꯦ, ꯑꯗꯣ ꯑꯩꯁꯨ ꯌꯦꯡꯉꯨꯔꯦ ꯌꯥꯝ ꯀꯟꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅ꯫ ꯑꯩꯁꯨ ꯑꯃꯐꯥꯎ ꯌꯥꯗꯦꯅ ꯍꯥꯏꯒꯦ, ꯑꯗꯨꯒ ꯑꯩꯅ ꯋꯦꯕꯁꯥꯏꯠꯇ ꯊꯤꯕ ꯀꯥꯟꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯝꯃꯦ꯫ ꯄꯨꯔꯥ ꯕꯦꯔꯥꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯗꯤ ꯑꯦꯀꯥꯎꯟ ꯍꯦꯛ ꯇꯧꯈ꯭ꯔꯕ ꯍꯥꯏꯅ ꯁꯤ ꯀꯟꯅ ꯔꯤꯀꯣꯚꯔ ꯇꯧꯅꯕ ꯍꯣꯠꯅꯔꯨꯔꯦ, ꯑꯗꯨꯒꯗꯤ ꯏꯟꯗꯤꯌꯥ ꯇꯤꯚꯤ ꯅ꯭ꯌꯨꯁꯇꯁꯨ ꯌꯥꯎꯔꯦꯀꯣ꯫ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ: ꯐꯦꯁꯕꯨꯛ, ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯐꯦꯁ ꯒ꯭ꯂꯣꯕal outage, ꯌꯨꯖꯔ ꯐꯦꯜ ꯇꯨ ꯂꯣꯒ ꯏꯟ ꯍꯥꯏꯕꯁꯦ꯫ ꯃꯁꯤ ꯑꯔꯖꯦꯟ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯄꯤꯖꯕꯅꯤ, ꯀꯩꯁꯨ ꯋꯥꯕꯤꯒꯅꯨ ꯃꯌꯥꯝ꯫ ꯃꯁꯤ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯕ ꯏꯁꯨꯅꯤ꯫ ꯍꯧꯖꯤꯛꯐꯥꯎꯗ ꯑꯦꯀꯥꯎꯟ ꯑꯃꯐꯥꯎ ꯂꯣꯒꯏꯟ ꯌꯥꯗ꯭ꯔꯤ꯫ ꯐꯦꯁꯕꯨꯛ, ꯏꯟꯁꯇꯥꯒ꯭ꯔꯥꯝ꯫ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯋꯥꯕꯤꯌꯨ, ꯀꯔꯤꯁꯨ ꯇꯧꯕꯤꯒꯅꯨ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯨ꯫ ꯍꯦꯛ ꯇꯧꯕ ꯅꯠꯇꯦ ꯑꯦꯀꯥꯎꯟꯁꯦ, ꯃꯈꯣꯏ ꯁꯔꯚꯔ ꯃꯦꯟꯇꯦꯅꯦꯟꯁꯅꯦꯅ ꯍꯥꯏꯔꯤ꯫ ꯑꯟꯖꯟ ꯁꯤꯗꯤ ꯍꯥꯏꯕ꯭ꯔꯣ? ꯍꯜꯂꯣ ꯂꯤꯕꯤꯌꯥ ꯊꯤꯌꯥꯝ, ꯌꯥꯔꯛꯀꯗ꯭ꯔꯣ? ꯑꯃꯨꯛ ꯌꯥꯔꯛꯀꯅꯤ, ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤ꯫ ꯃꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯃꯈꯣꯏꯒꯤ ꯁꯔꯚꯔꯗꯣ ꯗꯥꯎꯟ ꯆꯠꯈꯤꯕꯗꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯑꯃ ꯇꯧꯔꯤꯑꯦꯅ ꯍꯥꯏ꯫ ꯀꯩꯁꯨ ꯋꯥꯕꯤꯒꯅꯨ ꯃꯌꯥꯝ꯫ ꯃꯁꯤ ꯐꯦꯁꯕꯨꯛ ꯍꯦꯛ ꯇꯧꯕꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯃꯁꯤ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯨꯔꯦ, ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯃꯐꯥꯎ ꯂꯣꯒꯏꯟ ꯌꯥꯗ꯭ꯔꯦ, ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯨ ꯌꯥꯗꯦꯅ ꯌꯦꯡꯉꯨꯔꯦ, ꯑꯗꯨꯒꯗꯤ ꯑꯩꯅ ꯀꯔꯤ ꯅ꯭ꯌꯨꯁ ꯑꯞꯗꯦꯠ ꯂꯩꯕꯅꯣꯅ ꯌꯦꯡꯕꯀꯥꯟꯗ ꯌꯨꯇꯨꯕꯇ ꯍꯥꯟꯅ ꯊꯦꯡꯅꯔꯦ, ꯑꯗꯨꯒꯗꯤ ꯁꯣꯝꯗ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯝꯃꯦ꯫ ꯅ꯭ꯌꯨꯁ 24꯫ I love Manipur. I think all Manipuri must united together. ꯌꯥꯝ ꯐꯖꯕ ꯀꯃꯦꯟꯅꯤ꯫ ꯀꯅꯥꯅ ꯁꯛꯍꯦꯟ ꯑꯃꯁꯨ ꯊꯣꯛꯂꯛꯏꯁꯤꯅ? Elon Musk after seen Mark Zuckerberg bought Instagram down and Facebook down. ꯁꯤꯗ ꯌꯥꯝ ꯐꯖꯕ ꯃꯤꯝꯁ ꯑꯃ ꯂꯩꯔꯦ꯫ ꯑꯩꯒꯤ ꯑꯦꯛꯁ ꯑꯦꯀꯥꯎꯟꯗꯣ ꯑꯗꯨꯁꯨ ꯍꯦꯛ ꯇꯧꯈ꯭ꯔꯕꯅꯤꯅ ꯂꯣꯒꯏꯟ ꯌꯥꯔꯣꯏꯁꯦ꯫ ꯑꯗꯨꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ, ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ꯫ ꯐꯦꯁꯕꯨꯛ ꯌꯥꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯌꯥꯝ ꯄꯨꯂꯞ ꯋꯥꯔꯜ ꯃꯁꯥ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ꯫ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯃꯁꯤ ꯐꯤꯛꯁ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯃꯦꯇꯥꯚꯔꯁ ꯀꯝꯄꯅꯤꯅꯗꯤ ꯊꯝꯕꯤꯔꯛꯏ꯫ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯕ ꯉꯝꯗꯦ꯫ Facebook is down right now. Five or two bad gateway. Reuters.
Meta's Facebook, Instagram down for tens of thousands. News की ओइबा वेबसाइट ngakani masida authentic oiba information ngakani ko masida page. Yes, Facebook is down. If you visit your Facebook profile right now, you will see it has log you out and will not allow you to log in back in, and as is also. Arjen oina miyamda information pinningbadagi ena live thajabane aduna wabiba tawbigano. Facebook, Instagram and Threads are down. Are all down. Hꯧꯖꯤꯛꯐꯥꯎꯗꯤ ꯑꯗꯨꯝ login ꯌꯥꯗ꯭ꯔꯤ. ꯑꯩ ꯌꯦꯡꯒꯦꯀꯣ, login ꯇꯧꯔꯝ ꯌꯦꯡꯒꯦ ꯑꯩ ꯑꯦꯀꯥꯎꯟꯗ. Password ꯄꯤꯖꯟꯒꯦ ꯑꯝꯇ. ꯌꯥꯗ꯭ꯔꯤ. ꯁꯨꯃꯥꯏ ꯂꯩꯔꯦ. I have lost access to my login details ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯂꯩꯔꯦ. ꯗꯦꯁꯛꯇꯣꯞꯇ ꯇ꯭ꯔꯥꯏ ꯇꯧꯔꯝꯕꯅꯦ. ꯗꯦꯁꯛꯇꯣꯞꯇ ꯇ꯭ꯔꯥꯏ ꯇꯧꯅ ꯍꯥꯏꯔꯛꯄꯅꯦ. ꯑꯁꯣꯝꯗ login ꯇꯧꯕ ꯀꯥꯟꯗ Facebook mobile applicationꯗ. Manipuri IG status ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯕ꯭ꯔꯣ? unbroken ꯑꯃꯁꯨ ꯎꯠꯄꯤꯔꯦ. Facebook, Instagram server down ꯇꯧꯈꯤꯕ ꯍꯧꯖꯤꯛ login ꯑꯃꯐꯥꯎ ꯌꯥꯗꯦ. ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ. ꯍꯧꯖꯤꯛ ꯋꯥꯔꯜ ꯋꯥꯏꯗꯀꯤ ꯑꯣꯏꯅ ꯃꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯒ꯭ꯂꯣꯕꯦꯜ ꯑꯥꯎꯇꯦꯖꯅꯤ ꯍꯥꯏꯅ ꯃꯁꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯀꯌꯥꯗ ꯍꯧꯖꯤꯛ ꯅ꯭ꯌꯨꯁꯀꯤ ꯋꯦꯕꯁꯥꯏꯠ ꯀꯌꯥꯗ ꯌꯥꯎꯔꯤ. ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ login ꯇꯧꯕ ꯌꯥꯗꯦ. ꯌꯥꯗꯦ. ꯌꯥꯗ꯭ꯔꯤ. ꯄꯨꯡꯈꯥꯏꯃꯨꯛꯇꯤ ꯐꯔꯛꯑꯦ ꯌꯥꯈꯤꯗ꯭ꯔꯤꯁꯦ ꯑꯩꯅ ꯌꯦꯡꯕ ꯀꯥꯟꯗ. ꯑꯗꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯈꯤꯗ꯭ꯔꯕ ꯍꯥꯏꯗꯤ ꯈꯪꯗꯦꯀꯣ. ꯑꯩꯅ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯃꯥꯡꯗ ꯌꯦꯡꯉꯝꯃꯤ Facebook mobile applicationꯗ ꯆꯪꯉꯒ. ꯑꯗꯣ ꯌꯥꯗꯦ. ꯃꯣꯕꯥꯏꯜ ꯄꯥꯁꯋꯥꯔꯗ ꯔꯤꯁꯦꯠ ꯇꯧ forgotten ꯄꯥꯁꯋꯥꯔꯗ ꯇꯧꯔꯒ ꯌꯦꯡꯉꯦ ꯌꯥꯗꯦ. ꯑꯗꯒꯤ ꯔꯤꯀꯣꯚꯔꯤ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ. ꯍꯦꯛ ꯇꯧꯈ꯭ꯔꯕ ꯍꯥꯏꯅ ꯑꯩꯁꯨ ꯆꯤꯡꯅꯗꯅ, ꯑꯗꯨꯕꯨ ꯍꯦꯛ ꯇꯧꯕꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ. ꯋꯥꯔꯜ ꯋꯥꯏꯗꯀꯤ ꯑꯣꯏꯅ ꯃꯁꯤ ꯁꯔꯚꯔ ꯗꯥꯎꯟ ꯇꯧꯈꯤꯕ ꯑꯣꯏꯔꯝꯃꯤ. ꯃꯁꯤ ꯑꯥꯔꯇꯤꯀꯜꯁꯤ ꯌꯦꯡꯕꯤꯌꯨ. ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯒꯤ ꯑꯥꯔꯇꯤꯀꯜꯅꯤ. Google Chrome browserꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ Facebook server down ꯇꯧꯔ ꯊꯤꯕꯤꯕ ꯑꯗꯨꯝ ꯐꯪꯒꯅꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯦ. ꯀꯔꯤꯝ ꯋꯥꯕꯤꯒꯅꯨ ꯃꯌꯥꯝ. India TV News'ta breaking Facebook, Instagram face global outage. Users fail to log in.
ꯑꯗꯨꯅ ꯃꯌꯥꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯑꯔꯖꯦꯟ ꯑꯣꯏꯅ ꯄꯤꯅꯤꯡꯕꯒꯤ ꯑꯩꯅ ꯂꯥꯏꯚꯁꯤ ꯊꯥꯖꯕꯅꯤ. ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯌꯥꯗꯦ ꯍꯥꯏꯅ ꯄꯥꯈꯠꯄꯤꯒꯅꯨ, ꯀꯩꯁꯨ ꯇꯧꯔꯣꯏ. ꯑꯩꯈꯣꯏꯒꯤ ꯁꯔꯚꯔ ꯗꯥꯎꯟ ꯇꯧꯈꯤꯕꯩꯅꯤ. ꯂꯣꯒꯏꯟ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ. ꯄꯥꯁꯋꯥꯔꯗ ꯏꯟꯀꯔꯦꯛ ꯔꯤꯖꯜ ꯂꯩꯌꯦꯗ ꯍꯟꯗꯛꯇꯤ. ꯐꯣꯔꯒꯣꯇꯟ ꯄꯥꯁꯋꯥꯔꯗ ꯇꯧꯔꯒ ꯌꯦꯡꯒꯦ ꯑꯃꯨꯛꯀ. ꯌꯥꯗꯦ. ꯁꯨꯃꯥꯏ ꯂꯩꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯁꯤ ꯌꯥꯔꯛꯀꯅꯤ. ꯑꯗꯨꯝ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯐꯤꯛꯁ ꯇꯧꯔꯛꯀꯅꯤ. ꯌꯨꯇꯨꯕꯇ ꯑꯝꯇꯪ ꯌꯦꯡꯒꯦꯀꯣ. ꯌꯨꯇꯨꯕꯇ ꯀꯔꯤ ꯀꯔꯤ ꯏꯕꯅꯣꯗꯣ ꯍꯧꯖꯤꯛ ꯌꯦꯡꯁꯤ. ꯌꯨꯇꯨꯕꯇ ꯌꯦꯡꯒꯦ ꯑꯃꯨꯛ. ꯐꯦꯁꯕꯨꯛ ꯐꯦꯁꯕꯨꯛꯇꯁꯨ ꯌꯨꯇꯨꯕꯇꯁꯨ ꯑꯗꯨꯝ ꯂꯩꯔꯦꯀꯣ इन्फॉर्मेशनꯁꯦ. ꯂꯩꯔꯦ. न्यूज़ 24 फेसबुक एंड इंस्टाग्राम डाउन. दुनिया भर में हुआ फेसबुक और इंस्टाग्राम यूजर्स परेशान. ब्रेकिंग न्यूज़. टेक चैंपियन हौजिक लाइव थारी मासु करी हाइनो. सो अदुम माई माईगी फेस यूट्यूबर अफावसिंगसु लाइव तौरिको फेसबुक यादबई मरमदा. सेट न्यूज़ फेसबुक इंस्टाग्राम बैन नका मास इसल्लगा अदुम लाइव थारे. टेक चैंपियन से. ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯕꯤꯕ ꯇꯧꯕꯤꯒꯅꯨ. ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯌꯥꯝ ꯊꯨꯅ ꯐꯤꯛꯁ ꯇꯧꯔꯛꯀꯅꯤ. ꯀꯩꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯨ. ꯍꯦꯛ ꯇꯧꯈꯤꯕꯩ ꯅꯠꯇꯦ. ꯃꯁꯤ ꯋꯥꯔꯜ ꯋꯥꯏꯗꯀꯤ ꯑꯣꯏꯅ ꯁꯔꯚꯔ ꯗꯥꯎꯟ ꯇꯧꯈꯤꯕꯅꯤ. दुनिया भर में हुआ फेसबुक
ꯁꯤꯁꯨ ꯐꯦꯁꯕꯨꯛ ꯌꯥꯗꯕꯩ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯅꯔꯤꯀꯣ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯁꯤꯗ ꯍꯦꯛ ꯇꯧꯕꯗꯤ ꯅꯠꯇꯦꯀꯣ ꯃꯁꯤ ꯁꯔꯚꯔ ꯗꯥꯎꯟ ꯇꯧꯈꯤꯕꯅꯤ ꯃꯥꯅ ꯁꯤꯗ ꯍꯦꯛ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯊꯝꯅꯦꯜꯗ ꯍꯦꯛ ꯀꯥꯏꯅ ꯊꯥꯖꯤꯜꯂꯤꯁꯤꯗꯤ ꯑꯗꯨꯝ ꯋꯥꯆꯞ ꯐꯥꯎꯗꯤ ꯌꯥꯔꯤ ꯑꯩꯅ ꯋꯥꯆꯞ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯗꯤ ꯃꯦꯁꯦꯖ ꯊꯥꯅꯔꯝꯃꯤ ꯋꯥꯆꯞꯇꯤ ꯌꯥꯔꯤ ꯃꯦꯇꯥꯚꯔꯁ ꯀꯝꯄꯅꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯊ꯭ꯔꯦꯗ ꯑꯗꯨꯒ ꯋꯥꯆꯞ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯄꯨꯂꯞꯅꯤꯗꯤ ꯗꯥꯎꯟ ꯑꯣꯏꯗꯦꯀꯣ ꯋꯥꯆꯞꯇꯤ ꯌꯥꯔꯤ ꯑꯃꯨꯛ ꯂꯣꯒꯏꯟ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯌꯥꯗ꯭ꯔꯤ ꯍꯧꯖꯤꯛꯁꯨ choose a way to confirm that it's you ꯍꯥꯏꯔꯒ your account has two-factor authentication switched on which requires this extra login step ꯑꯗꯨꯒ ꯁꯤꯒꯤ ꯂꯣꯒꯏꯟ ꯀꯣꯗ OTPꯁꯨ ꯑꯗꯨꯝ ꯂꯥꯛꯇꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯐꯦꯁꯕꯨꯛ ꯂꯣꯒꯏꯟ ꯇꯧꯕ ꯌꯥꯗ꯭ꯔꯤ ꯑꯗꯨꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯃꯇꯪ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯨ ꯑꯗꯨꯝ ꯌꯥꯗ꯭ꯔꯤ ꯍꯧꯖꯤꯛ ꯋꯥꯆꯞꯄꯨꯗꯤ ꯌꯥꯔꯤꯀꯣ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯦꯁꯦꯖ ꯆꯪꯉꯛꯏ ꯃꯌꯥꯝ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ